Dear Manipur YouTube channel swing bir pemain pum nang pom kan nata namluk seri han badam namaru iba pawam update tamjage cookie so gi lusing basing gi thong pen ada badagi cookie volunteer sing lan ka patuk tuna mayum da hanakre pawasi paunin khol ki lokhu chabani mamang sahi 2023 ge me hum dagi Manipur gi apun ban ngam khai gi saruk tagi machet amas setuk tuna cookie zo sing gi oiba to khai balega ama sem na bagi pandam de yong mi oiba mitei purup sing gi batak tele palai tana bom ama sung nong makeup sin dula landa bagi thabuk satari ba cookie volunteer sing nong makeup padip daga ni lan yaw roi haina masa masa gi mayum da kulai ama sung firon puna duna hanakre haidi Pawasina Makhatari Badi Surasanpur district tongan ba buffer zone gi area da leir village volunteer sing na makoi gi sia so sing mathak da pen da wafum kaya phongdok na rakpa galoi na makoi gi sathar liba thawong sing aduge mayok talep tuna khun ngak patuk lagani nongmai ka palep lagani lan yaw roi haiba wafum thamba galoi na makoi masa masa gi mayum da hanna ba horaki bani hairi Pawasina Makhatana hai ku ki sia so sing lu sing basing na nungai yai phana tum sa do na masa masa gi mayum da leithokpa asok anagi thabuk yaudaba fajaba kartong ba amadi fajaba fijol chetuna waja ungang bagi thabuk kaya ama satharakpa maduda natana kuki volunteer sing bu ot nei bagi thabuk satharakpa dagi khongthang adu lor kibani hari Pawasina Makhata radun hai ngasi dagi numit kharni gi mamang da buffer zone gi mafam kaya da ngak selibu kuki volunteer sing gi sana thakna bu polom sing kuki seso gi lusing basing na pirak patar basung matang sana yorok taba masung apum asa kaya pisilak pana maram ere kuki volunteer sing na sing nung manung da matam sang na khun ngak pa masung lan ka pagi thabuk satharakpa da wa ba kaya oirak pa pen da phongtok pagal loina na makhoina lan yaw roi haiduna phireb adu lop kibani hairi loina na buffer zone ngak senduna leiribo kuki volunteer sing na pen da wafam sing kuki sia so gi lusing basing da phongdok aduna phongdok lopa matam da khun ngak leba volunteer ani tamthina phuram bagi thawong sathaki hairiba thawong adu da amuk hena pen adraba kuki volunteer sing na phireb adu lor kibani hairi Village volunteer sing na masa masa na leiramba buffer zone sing thadok tuna masa masa gi yum da hanarak pagi thawong aduna maram oirga kuki sia so amasung miam gi marakta pena da bamasung nungai na da leirakpa maram na Surasanpur district nga si ek gi hongna dukan sing thonglo na bamasung kaitel sing pham da bagi khungjang sang sim duna total shutdown tawkhre hairi oirak lebi fem basi gi matang da Surasanpur district ki oiba sia so amasung miam gi oiba mifam amasu pangthok na ba sem sakre haina Pawasina Makhatari Mem pau gi marak thana yamna nungai ba update ang kutuk thamjaram ke aina hojik ku cheri application asi nongmada irai line lupa samga adagini lupa lising ani fawbo irai line na lupa ama fawbo invest tau da bita paisa tan bi mem sing bi ai ngasi gi 1000 amasu lawthokre adu sida 3500 amasu lawthokre date ing bi mem ai date ucherake March 16 2024 hai si swena ai gi withdrawal proof yang han lanjarake masi without investment da tan gata bani haibe application asi sign up tawro ai description da link pijaram lage haibe application asi sign up tawro ba matung da refer and earn option jawgani atu mingon da refer taw matam da epasi mi duna kai gumba nangi link dagi sign up tawba taragadi lupa kun phangani aduga mi duna kai gumba recharge hapaga game sana ba taragadi mi duna game sana be makhai nangonda 30% ki recharge commission amasu phangani aduga affiliate and income su up to 30% phangani aduna yamna nungai ba application ni mayam soidan maki download to biu ai description da link pi jaram ke mayam haibe app asigi maming tawros su kawi aduga tinpati master su kawi aduga bathangi update asina CM Biren na kuki zo MLA tara ga mitai MLA tara kharga unadun wari sanakre haibadu aran bani kuki MLA tara Pawasi kanglai pa ki maira dagi lokhucha bani Manipur gi chief minister nongthungba Biren na media da mitai MLA kharga kuki zo MLA kharga MLA tara ga unadun wari sanakre haina phongdoki ba adu aran bu yumpham yawdabu wafam ni mitai MLA amata ga kuki zo mar MLA tara ga unadun wari sanaki ba suklai leite haina kuki zo mar MLA tara na press ta dur pasero lamana hairi serol asin hai chief minister N Biren na lan na sandoki ba Pawasi na kuki zo mar MLA sing amasung miam ki marakta simchek thana bu hona bani maramadu leibak miam na yumpham yawdabu chief minister N Biren gi aran bu wafam asita thaja bigino haina su kuki zo MLA tara na press ta dur pasero asina hairi Video sing bibagi damak ta mayam pum nong po amuka na thagachari anu update ki damak ta Dear Manipur YouTube channel na sibanuk video subscribe to video thank you